Tedasida mitop hana khandok laba matung census tawgani haina Leingaki Firep ama Hayeng Faobagi manungda Khanghandrabadi census Thingnabagi Khongjang Laothoklagani haina JFT gi Finance Secretary Sunil Karamna phongdokre. Wafam asing asi Thobal Kaithal Fambi Mathak Makha Apunba Maite Community Joint Coordinating Committee Taranipan Suba Club Amadi JFT ga kutsam naduna census tawdringai mamangda NRC hana update tawgadabani haibagi matangda Thobal Kaithal da pangthokiba miyamgi khananainaba mifam amada mahangna phongdokhibani. Mifam aduda Sunil Karamna hai lamdam asidagi mitop khandoklaba matung census ki thabak paikhat piu haiduna miyamna taliba dimana sig mayokta lengak ngami matagum census tawklabadi akiba mata yaudana census ki thabak thoram sting miyamna thingani. Yalhomi kanna bohona bada lamdam asida khundamina riba mipum khuding makna thaudang lofam thoi mitop khandoktuna tungi mirol kanna ba hona minesi haibada lengak na tumina leisin ba si yaningde mitop khandok nabaki amata ngairaba pambaidi NRC hana update tobani masida lengak na ngami haiduna census hana tawrakpa tarabadi miyamna horakpa ihausingda thorakpa afafata khuding mak lengak asina pugadabani haina mahakna phongdokhi. Hangi pakundi Restaurant General Indiana tha amagi manu pakum pili adu ngasi lenga chili bai khamsa ka pa lenga sida ekoi punare memory no ga pi he sing pakum de koi phang de ina ta leiga ekoi jani pur choiga adu mission ngasi mission bi se koi ni mai ni hai ba se wa pa ka de ida leiro tha kra RCI ki pakum pili Nakal Amaromda Mifo Madugamari Lenana JFT ki convener Zitendra Ningomban Hai State Asida NRC hana update tawraba matung census tawgani haibagi Firep ama Manipur lengak na Hayeng Faobagi manungda Laothoklaba matam thaba lekre masida Leingaki maikaidagi paukhum piraktaba tarabadi kari karamba Khongjang sangsingadagi haiba miyamda Laothoklagani miyamna pamliba mitop khandoklaba matung census ki thabak chathagadabani haiba wafam asigi onna tainabada lengak na ngami matagum census ki thabak paikhatlakpa tarabadi makhal makha kayagi Khongjang sangsilagani haina mahang makhataki aduna he turusi he asi koina akan ba ko mi pomo asai he do makai tu da ya hamsi ji pomi na karam bo wale to si ya de ko ne ha he wa ka zile le tu bole ko tu sa mani ku le ba fikum si da karam bo ki mun do ka ko ji mi am su wala ba ko ne pa mi ta ki su kun ko na ba adu phangre na le ji le ya se ma ki ko ko tu ja ba hai na adu wale do ga he na su si ya na ko khane aduna